ꯊꯥꯡ ꯇꯥ ꯈꯨꯗꯣꯜ ꯇꯝꯕꯤꯒꯅꯤ ꯈꯨꯗꯣꯜ ꯇꯝꯕꯤꯒꯗꯕꯅ ꯃꯥꯂꯦꯝꯒꯤ ꯊꯥꯛꯇ ꯁꯛꯈꯪꯂꯕ ꯀꯜꯆꯔꯦꯜ ꯒ꯭ꯔꯨꯞ ꯃꯩꯇꯩ ꯏꯟꯗꯤꯖꯤꯅꯤꯌꯁ ꯊꯥꯡ ꯇꯥ ꯑꯦꯟ ꯀꯜꯆꯔꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯀꯣꯡꯕ ꯏꯝꯐꯥꯜ ꯏꯁ ꯍꯥꯏꯔꯤꯕ ꯇ꯭ꯔꯨꯞ ꯑꯁꯤꯃꯛꯅ 2020 ꯐꯦꯕ꯭ꯔꯨꯋꯥꯔꯤ 15 ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯖꯤꯕꯣ ꯑꯥꯔꯃꯤ ꯁ꯭ꯇꯥꯐꯇ ꯊꯥꯡ ꯇꯥꯒꯤ ꯈꯨꯗꯣꯜ ꯇꯧꯈꯤ ꯑꯃꯗꯤ ꯗꯨꯔꯥꯟ ꯀꯞ ꯏꯝꯐꯥꯜ 2020 ꯊꯧꯔꯝ ꯍꯧꯗꯣꯛꯄ ꯑꯃꯗꯤ ꯊꯧꯔꯝ ꯂꯣꯏꯁꯤꯟꯕꯗ ꯊꯧꯒꯜ ꯇꯧꯈꯤ
Thank you.